Writers Platform Right Plat Manipur Sintuda Manipuri Language Tegi Tharokmasi Palace Compounded Laiba Jaidev Memorial Foundation GEM Foundation ki campus da pangthokre Pen for Social Upliftment Haiba Theme da Jaidev Memorial Foundation ga khusamnatuna pangthokpa thauram aduga mari leidana Jaidev Memorial Foundation ki President Dr. R.K. Nayan Sanan hai Imalon Amade Imalebak po nungsizaba amang oina Jaidev Memorial Foundation Amade Writers Platform da Manipuri Lon ki numit pasi pangthokpane ngasigi thauram asida mahakna iba laklabara nangbu yeding tha haiba saideng asida title oiba saideng ki lairik ama phongdokpagan loinana maraibak ningbagi isai amasu phongdokhe Imalon Manipuri Lon ase hojik lairiba thak asidagi hena chawkhatnaba hona hanigi ngasi lon ase tapna chawkhatpagi lambida lakli Hiram masigi matangda Rajya Sabha ki member Ningthok Chawbali Sembana Parliament pukhatuna Imalon ase hena chawkhatpa oinaba honade masigi damak Ningthok Chawbali Sembabu thagali haina mahakna makha chakhe Manipur lol ase ayang ai kanodi yamna phajan jakhol haningi adubu ngasi ma khara di mamangai dadi Bengali mayekna loina tawrami adu Bengali mayeksi hojik khara mahut sindana khogi maitai mayekna khara sindana koi larikta hanbada koina animak bilingual loina Bengali mayek amadi maitai mayek tawraga phongami hojikti maitai mayek matomdagi su ngasi su phongba hore ibisini aduna khoina tamna kano masi chakhana bohona rei aduga loinana parliament su khoigi aigi imang nipa aigi sana jawba laisemba na su kanna masi pukhatna parliament su khoigi language se thak yauna jingkhatna na ba khoigi Bharat ki leiriba lon mayam duga chap manaba stage da leina ba yam kanna honari aduga khoigi sen gi mayek da su khoigi lola sibu yawbi na ba khoi kanna honari